ꯊꯥꯗ ꯀꯌꯥ ꯂꯥꯛꯑꯒꯦ ꯌꯨꯇ꯭ꯌꯨꯕꯇ ꯀꯌꯥ ꯂꯥꯛꯑꯒꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯔꯅꯤꯡ ꯇꯧꯒꯦꯅ ꯊꯣꯛꯂꯛꯈꯤꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯁꯦꯡꯅ ꯍꯥꯏꯅꯤ ꯍꯦꯛ ꯍꯧꯔꯛꯄꯒꯤꯗ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯔꯅꯤꯡ ꯂꯥꯛꯏꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣꯁꯨ ꯑꯩ ꯉꯥꯏꯉꯝꯗꯕꯁꯨ ꯇꯧꯗꯦ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗ ꯑꯩꯅ ꯃꯦꯟ ꯐꯣꯀꯁ ꯇꯧꯔ ꯂꯩꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯩꯅ ꯄꯥꯝꯖꯔꯤꯗꯤ ꯃꯌꯥꯝꯅ ꯈꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯋꯥꯡꯈꯠꯂꯛꯑꯒ ꯑꯗꯨꯒ ꯚ꯭ꯌꯨꯒ ꯋꯥꯡꯈꯠꯂꯛꯑꯒ ꯃꯌꯥꯝꯅ ꯈꯪꯕꯤꯕꯗꯣ ꯑꯗꯨꯝꯕꯗꯣ ꯑꯣꯏꯅ ꯑꯗꯨꯝ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯀꯣꯟꯅ ꯑꯔꯅꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯇꯧꯔꯗꯤ ꯑꯩꯃꯨꯛ ꯄꯪꯕ ꯌꯨꯇ꯭ꯌꯨꯕꯔꯗꯤ ꯑꯩ ꯂꯩꯁꯨ ꯂꯩꯔꯝꯃꯣꯏ ꯈꯪꯉꯦ ꯍꯥꯏꯗꯤ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯀꯥꯟꯗ ꯄꯤꯇꯔ ꯆꯤꯡꯒꯤ ꯅꯨꯄꯥꯗꯣ ꯃꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯗꯥꯔꯣꯝ ꯃꯩꯇꯩꯗꯣ ꯔꯣꯝ ꯃꯩꯇꯩ ꯇꯦꯛꯅ 100K ꯌꯧꯅꯕ ꯃꯥꯅ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯔꯦ ꯑꯗꯨꯗꯨꯒ ꯆꯦꯅꯦꯜ ꯀ꯭रिꯌꯦꯠ ꯇꯧꯕꯗꯁꯨ ꯑꯗꯨꯒ ꯌꯥꯕ ꯌꯥꯗꯕ ꯁꯦꯝꯕ ꯀꯥꯟꯗꯁꯨ ꯃꯥꯅ ꯂꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯥꯅ ꯑꯦꯅꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕꯒꯤꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡ ꯃꯥꯅ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯄꯥꯁꯋꯥꯔꯗ ꯐꯥꯎꯕ ꯃꯉꯣꯟꯗ ꯄꯤꯊꯣꯛꯏ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯂꯩꯖꯕ ꯑꯩꯗꯤ ꯏꯆꯝ ꯆꯝꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯒꯤ ꯄꯥꯁꯋꯥꯔꯗ ꯐꯥꯎꯕ ꯃꯉꯣꯟꯗ ꯄꯤꯊꯣꯛꯏ ꯑꯗꯨꯒ ꯌꯥꯗꯕ ꯀꯥꯟꯗ ꯃꯥꯅ ꯑꯗꯨꯝ ꯁꯦꯝꯍꯜꯂꯤ ꯑꯗꯨꯃꯥꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯅꯪꯂꯦ